ꯑꯗꯨ ꯖꯤꯔꯤꯗꯩꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯛꯑꯦ ꯉꯁꯤꯗꯤ ꯀꯣꯜꯀꯇꯥꯗ ꯅꯍꯥꯟꯗꯩ ꯑꯩꯈꯣꯏ ꯍꯥꯏꯖꯕ ꯀꯨꯏꯔꯝꯃꯦ ꯑꯗꯣ ꯍꯔꯥꯎ ꯌꯥꯕꯤꯔꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯁꯪꯅꯗꯕꯩꯀꯣ ꯁꯨꯇꯤ ꯅꯨꯃꯤꯠꯁꯦ ꯑꯝꯇ ꯃꯥꯟꯅꯗꯕꯩ ꯇꯧꯋꯦ ꯉꯁꯤꯗꯤ ꯃꯣꯏꯁꯨ ꯁꯨꯇꯤꯗꯣ ꯑꯣꯏꯗꯕꯁꯨ ꯃꯣꯏ ꯁꯤꯟꯅꯔꯒ ꯅꯝꯗꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯇꯣꯏꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯨ ꯇꯥꯝꯅ ꯁꯤꯜꯂꯒ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯣꯏ ꯃꯃꯤꯡꯗꯤ ꯆꯤꯅꯥ ꯀꯧꯋꯦ ꯃꯥꯒꯤꯅ ꯄꯤꯟꯇꯨ ꯃꯥꯒꯤꯅ ꯁꯨꯅꯤꯇꯥ ꯍꯥ ꯃꯥꯅ ꯔꯤꯇꯥ ꯀꯧꯋꯦ ꯑꯗꯨꯒ ꯃꯥꯅ ꯎꯃꯥ ꯀꯧꯋꯦ ꯉꯁꯤꯅ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯦ ꯑꯗꯨꯅ ꯃꯣꯏꯁꯤ ꯀꯣꯏꯕꯩ ꯇꯥꯏꯞꯇꯗꯤ ꯇꯧꯋꯦ ꯑꯗꯨꯕꯨ ꯅꯨꯄꯤꯅꯤꯅ ꯃꯊꯪ ꯊꯦꯡꯅꯕꯗꯩꯗꯤ ꯀꯣꯏꯔꯔꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯂꯥꯞꯅ ꯊꯝꯕꯅꯤꯅ ꯀꯩꯀꯩꯅꯣ ꯁꯤꯁꯨ ꯑꯝꯇ ꯎꯗ꯭ꯔꯦ ꯌꯦꯟ ꯉꯧꯕꯝꯅꯦ ꯉꯔꯥꯡ ꯏꯃꯥꯅ ꯌꯦꯡꯆꯥꯛꯀ ꯑꯗꯨꯒ ꯀꯩꯅꯣ ꯍꯋꯥꯏ ꯃꯨꯕꯤꯒ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯊꯥꯕꯤꯔꯛꯑꯦ ꯑꯗꯨꯒꯤ ꯏꯔꯣꯟꯕ ꯑꯃ ꯑꯗꯒꯤ ꯌꯦꯟ ꯉꯧꯕ ꯑꯃ ꯆꯝꯐꯨꯠ ꯁꯤꯅ ꯀꯩꯅꯣꯒ ꯍꯋꯥꯏ ꯃꯨꯕꯤꯅꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯀ ꯇꯧꯔꯒ ꯉꯥ ꯑꯔꯤꯕ ꯍꯥꯞꯄꯒ ꯊꯣꯡꯕꯅꯦ ꯆꯝꯐꯨꯠꯁꯤꯗꯤ ꯃꯨꯟꯃꯟꯗꯅ ꯄꯨꯡꯀꯣꯏ ꯀꯣꯏꯂꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯦ ꯍꯣꯏ ꯑꯕꯦꯝꯃ ꯀꯦꯃꯦꯔꯥ ꯁꯦꯟꯅꯩꯉꯩꯗ ꯃꯥ ꯆꯥꯗꯔꯦ ꯑꯩ ꯑꯉꯥꯡꯈꯩꯁꯤ ꯏꯍꯪ ꯍꯪꯒꯣꯏ ꯇꯧꯅꯨꯕ ꯑꯗꯨꯃꯥꯏꯅ ꯀꯩ ꯅꯨꯄꯥꯁꯨ ꯀꯩꯝ ꯌꯥꯎꯗꯕꯅꯤꯅ ꯍꯪꯒꯣꯏ ꯍꯥꯎꯇ꯭ꯔꯁꯨ ꯉꯁꯤꯗꯤ ꯉꯁꯤꯗꯤ ꯏꯆꯟꯅꯨꯄꯤ ꯃꯌꯥꯝ ꯂꯥꯛꯑꯕꯅꯤꯅ ꯂꯣꯟ ꯈꯣꯏꯗꯕꯤꯗ ꯑꯩ ꯉꯥꯡꯉꯦ ꯈꯔ ꯑꯃꯅ ꯍꯥꯏꯗꯣꯏꯅꯦꯕ ꯆꯨꯝꯅ ꯂꯣꯟ ꯈꯣꯏꯗꯕꯤꯗ ꯉꯥꯡꯉꯨ ꯀꯥꯏ ꯍꯥꯏꯔ ꯈꯔ ꯑꯃꯅ ꯈꯣꯏꯗ꯭ꯔꯗꯤ ꯈꯣꯏꯕꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯗꯨ ꯈꯔ ꯑꯃꯅ ꯈꯣꯏꯗ꯭ꯔꯗꯤ ꯌꯦꯡꯅꯤꯡꯗꯦꯒ ꯍꯥꯏꯕꯁꯨ ꯌꯥꯎꯗꯣꯏꯅꯦꯕ ꯏꯃꯥꯟꯅꯕꯤ ꯈꯣꯏꯗꯕꯒꯨꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯀꯥꯟꯗꯗꯤ ꯈꯣꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯣ ꯏꯁꯥꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯣꯏꯗꯁꯨ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔꯝꯃꯣꯏ ꯍꯥꯎꯇꯕ ꯃꯥꯜꯂꯦ ꯈꯔ ꯃꯣꯏꯁꯦ ꯍꯥꯎꯇꯕꯩ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯍꯥꯟꯕ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯑꯩꯅ ꯍꯥꯎꯅ ꯄꯤꯖꯅꯤꯡꯉꯤ ꯊꯥꯛꯇꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯍꯦꯟꯕꯩ ꯍꯥꯎꯋꯦ ꯏꯔꯣꯟꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯏꯔꯣꯟꯕꯗꯣ ꯑꯂꯨ ꯍꯥꯞꯇꯕꯤꯗ ꯐꯨꯠ ꯂꯩꯔꯝꯃꯦ ꯑꯂꯨ ꯇꯣꯉꯥꯟ ꯐꯨꯠꯂꯕꯅꯤ ꯃꯥꯁꯤ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕꯅꯦ ꯑꯩꯈꯣꯏ ꯃꯦꯝꯅ ꯆꯥꯛꯀꯗꯤ ꯆꯛꯀꯥ ꯀꯥꯜꯂꯦ ꯑꯩꯅ ꯌꯦꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯣꯡꯉꯗꯤ ꯆꯀꯥꯒꯨꯝꯕꯁꯦ ꯍꯦꯛꯇ ꯆꯥꯅꯤꯡꯉꯛꯄ ꯌꯨꯝꯗ ꯆꯀꯥꯝꯕꯩ ꯑꯩꯅ ꯆꯥꯔꯦ ꯃꯥꯁꯨ ꯆꯥꯕꯅꯤ ꯀꯥꯜꯂꯅꯤ ꯀꯩꯒꯨꯝꯕ ꯍꯌꯦꯡ ꯅꯣꯏ ꯃꯤꯅ ꯀꯃꯦꯟꯗ ꯏꯀꯥꯏꯕ ꯃꯥꯜꯂꯦ ꯂꯣꯏꯅ ꯍꯥꯏꯔꯛꯑꯅꯤ ꯍꯥꯎꯇꯕ ꯃꯥꯜꯂꯦ ꯍꯥꯟꯅ ꯍꯥꯎꯇꯕ ꯍꯥꯏꯔꯛꯇꯣꯏꯅꯦ ꯃꯥꯜꯂꯦ ꯑꯁꯦꯡꯕꯩ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯏꯔꯣꯟꯕꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯌꯨꯝꯒꯤ ꯏꯟꯖꯥꯡ ꯍꯣꯔꯦꯟ ꯌꯣꯡꯆꯥꯛ ꯄꯨꯋꯣ ꯌꯣꯡꯆꯥꯛ ꯂꯩꯌꯦ ꯅꯣꯏ ꯁꯤꯡꯖꯨꯗꯧꯅ ꯏꯔꯣꯟꯕꯗꯧ ꯅꯠꯇ꯭ꯔꯣ ꯆꯥꯁꯦ ꯆꯥꯛ ꯂꯥꯝꯗꯕ ꯅꯪꯕꯨ ꯈꯔ ꯆꯥꯎ ꯂꯥꯛꯑꯣ ꯆꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ
ꯁꯤꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯩꯗ ꯆꯥꯕ ꯁꯪꯗ꯭ꯔꯦ ꯆꯦ ꯂꯥꯛꯑꯣ ꯐꯝꯃ ꯂꯥꯛꯑꯗꯪ ꯃꯊꯪ ꯑꯃꯨꯛꯇꯗꯤ ꯌꯥꯝ ꯍꯥꯎꯅ ꯄꯤꯖꯔꯒꯦ ꯍꯥꯎꯋꯦ ꯉꯁꯤꯁꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯇꯥꯗ꯭ꯔꯦ ꯏꯪꯁꯨ ꯏꯪꯈꯤꯕꯩꯅꯦꯕ ꯂꯣꯏ ꯏꯪꯉꯤ ꯅꯍꯥꯟꯒꯩ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯁꯤꯗꯔꯣ ꯑꯗꯨꯝ ꯁꯥꯏꯋꯥꯏꯁꯤꯗ ꯅꯠꯇꯦ ꯑꯁꯥꯏꯗ ꯅꯝꯕꯁꯨ ꯌꯥꯎꯋꯦ ꯑꯁꯥꯏꯗ ꯅꯝꯕꯁꯨ ꯌꯥꯎꯋꯦ ꯁꯤꯗꯗꯤ ꯁ꯭ꯋꯥꯏꯁꯤꯗꯤ ꯊꯣꯏꯅ ꯈꯔ ꯑꯝꯇ ꯃꯝꯃꯦ ꯅꯝꯗꯦ ꯃꯝꯃꯦ ꯃꯥꯏ ꯌꯨꯝꯁꯤ ꯃꯣꯏꯒꯤ ꯊꯥꯏꯅꯒꯤ ꯌꯨꯝ ꯑꯣꯏꯕꯩ ꯌꯥꯝ ꯑꯗꯨꯒ ꯇꯧꯔꯤ ꯄꯦꯟꯁꯤꯡꯁꯤꯁꯨ ꯂꯣꯏ ꯃꯝꯃꯤꯗꯅ ꯌꯨꯝ ꯑꯃ ꯊꯤꯒꯦꯗꯣ ꯑꯩ ꯅꯍꯥꯟ ꯑꯍꯥꯟꯕꯗ ꯁꯣꯂꯦꯠ 3 ꯑꯗꯥꯏꯗ ꯂꯩꯌꯦꯒ ꯍꯥꯏꯒꯨꯝ ꯈꯟꯕ ꯑꯗꯨ ꯑꯩ ꯌꯨꯝ ꯂꯩꯕ꯭ꯔꯥ ꯌꯨꯝ ꯈꯪꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯒꯦꯒ ꯇꯧꯔꯝꯕꯅꯦ ꯀꯩꯅꯣꯒꯤ ꯏꯝꯐꯥꯜꯗꯩ ꯕꯁꯅ ꯆꯠꯄꯗ ꯄꯨꯡ ꯀꯌꯥꯃꯨꯛ ꯆꯪꯉꯤ ꯅꯣꯡꯃ ꯑꯗꯨꯝ ꯆꯪꯉꯤꯁꯦ ꯅꯣꯡꯃ ꯆꯪꯉꯤ ꯀꯣꯏꯕꯗꯤ ꯌꯥꯖꯥꯠꯅꯤ ꯑꯩꯗꯤ ꯀꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯆꯦ ꯂꯥꯛꯑꯣ ꯅꯪ ꯁꯤꯗ ꯅ꯭ꯌꯨ ꯃꯥꯔꯀꯦꯠꯀꯗꯤ ꯅꯛꯅꯗꯦꯀꯣ ꯅꯣꯏ ꯂꯩꯕ ꯅꯛꯅꯗꯦ ꯌꯥꯝꯅ ꯂꯥꯞꯄꯗꯤ ꯆꯠꯄ ꯌꯥꯝꯅ ꯆꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ 13 ꯀꯤꯂꯣꯃꯤꯇꯔ ꯃꯦꯇ꯭ꯔꯣꯗ 15 ꯃꯤꯅꯤꯠ ꯃꯨꯛꯇꯪ ꯑꯣꯏꯕ 15 minutes ꯃꯦꯇ꯭ꯔꯣꯐꯧ ꯇꯣꯡꯗ꯭ꯔꯤ ꯁꯤ ꯂꯥꯛꯄꯗ ꯆꯠꯐꯝ ꯂꯩꯇꯕꯅꯤ ꯁꯤꯇꯤ ꯁ꯭ꯇꯥꯏꯜꯗꯨꯁꯨ ꯅꯛꯑꯦ ꯌꯥꯝꯅ ꯉꯥꯕꯨꯗꯤ ꯆꯥꯗ꯭ꯔꯕꯅ ꯆꯥꯏ ꯂꯦꯡꯗ꯭ꯔꯤ ꯍꯥꯎꯇꯕꯩ ꯂꯦꯝꯃꯟꯕ ꯌꯥꯔꯛꯇ꯭ꯔꯣ ꯉꯁꯤ ꯄꯤꯛ ꯇꯧꯔ ꯄꯨꯒꯗꯝꯅꯦ ꯎꯃꯥꯏ ꯈꯨꯖꯥꯁꯦ ꯃꯌꯥꯝ ꯀꯪꯅꯤꯡꯉꯥꯏ ꯃꯥꯗꯤ ꯁꯥ ꯉꯥ ꯀꯌꯥ ꯄꯥꯝꯗꯕ ꯄꯥꯝꯗꯕꯅ ꯑꯗꯨ ꯍꯥꯏꯔꯝꯕꯗꯤ ꯉꯁꯥꯏ ꯀꯥꯡꯁꯣꯏ ꯊꯣꯡꯉꯝꯗꯣ ꯀꯩꯅꯣꯗꯤ ꯌꯦꯂꯥꯝ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃꯇꯪ ꯌꯥꯎꯈ꯭ꯔꯦ ꯊꯥꯏꯅ ꯀꯨꯏꯔꯦꯕ ꯑꯗꯨꯗꯤ ꯆꯍꯤ 3-4 ꯃꯃꯥꯡꯗꯅꯦ ꯑꯩꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯇꯧꯔꯒ ꯃꯣꯏ ꯃꯆꯟꯅꯨꯄꯤꯒꯩꯒꯁꯨ ꯂꯥꯛꯃꯤꯟꯅꯗꯣꯏꯅꯦ ꯇꯧꯔꯒ ꯑꯩꯅ ꯆꯥꯛ ꯀꯧꯗꯣꯏꯅꯦꯕ ꯏꯁꯥꯁꯦ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯃꯟꯗꯅ ꯌꯦꯟ ꯊꯣꯡꯉ ꯊꯨꯝ ꯊꯥꯛꯑꯝꯗ꯭ꯔꯕ ꯇꯦꯁ ꯇꯧꯕꯗꯨꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯔꯒ ꯀꯣꯟꯅ ꯑꯗꯨꯕꯨꯗꯤ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯄꯨꯟꯕꯅꯤꯅ ꯀꯣꯟꯅ ꯑꯃꯨꯛ ꯊꯨꯝ ꯍꯥꯞꯄ ꯑꯃꯨꯛ ꯉꯧꯍꯧꯕꯤꯗꯅ ꯌꯥꯝ ꯆꯥꯗꯦ ꯌꯦꯟ ꯆꯥꯁꯜꯂꯦ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯁꯨꯝ ꯄꯨꯜꯂꯃꯤꯅ ꯈꯪꯉꯦꯗꯅ ꯑꯗꯨꯝ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯂꯣꯏ ꯍꯥꯎꯋꯦ ꯍꯣꯏ ꯌꯨꯝ ꯆꯣꯔꯒ ꯆꯪꯉꯀꯥꯟꯗ ꯌꯨꯝ ꯊꯣꯛꯄꯗ ꯃꯣꯏꯁꯦ ꯌꯨꯝ ꯊꯣꯛꯅꯤ ꯍꯥꯏꯌꯦ ꯌꯥꯎꯁꯪꯒꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯂꯩꯉꯩ ꯊꯦꯡꯅꯔꯗꯤ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗ ꯑꯗꯨ ꯀꯣꯏꯕ ꯂꯥꯛꯑꯣꯏ ꯂꯥꯛꯑꯦ ꯑꯩꯅ ꯅꯣꯏꯅ ꯂꯩꯁꯥꯕꯤꯅꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯈꯔ ꯌꯥꯏ ꯑꯩꯁꯨ ꯑꯊꯤꯡꯕꯕꯨꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯗꯨ ꯑꯕꯦꯝ ꯂꯩꯔꯤꯕꯅꯤꯅ ꯏꯇꯣꯝ ꯑꯣꯏꯔꯗꯤ ꯌꯥꯔꯣꯏꯗ ꯅꯪ ꯕꯦꯡꯒ꯭ꯂꯣꯔꯗ ꯅꯠꯇ꯭ꯔꯣ ꯑꯣꯃꯥꯟ ꯇꯝꯃꯛꯑꯦ ꯍꯥꯏꯗꯣ ꯅꯣꯏꯅ ꯀꯥꯏꯗ ꯇꯝꯃꯛꯏꯅꯣ ꯄꯨꯂꯞ ꯑꯇꯩꯅ ꯑꯟꯗ꯭ꯔꯗ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯂꯝꯆꯦ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯀꯩꯅꯣ ꯊꯕꯛ ꯇꯧꯐꯝꯗ ꯄꯨꯜꯂꯒ ꯈꯪꯅꯩꯌꯦꯕ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯈꯣꯏ ꯕꯦꯡꯒ꯭ꯂꯣꯔ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ PGꯗꯅꯅꯦ ꯃꯩꯇꯩ ꯉꯥꯛꯇ ꯑꯌꯥꯝꯕ ꯂꯩꯕ ꯃꯌꯥꯡꯁꯤ ꯈꯤꯇꯪ ꯈꯛꯇ ꯂꯩꯌꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣই PG ꯃꯥꯟꯕꯗꯣ ꯁꯦꯇꯔꯗꯦ ꯁꯟꯗꯦꯒꯨꯝꯕꯁꯦ ꯁꯤꯅ ꯃꯨꯊꯠꯂꯒꯦ ꯕꯥꯏꯒ ꯍꯥꯏꯔꯒ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ